Manipur Top Channel dagi video amta update tawjage ngasi fongbasi fongda October gi tang 13 da Pandam VDF na aina yadaba surup Winbox nifuga manga phagatkhre Thawal VDF Force ki SI Y Anil Kumar Singhan lusingduna khongna patrolling chatpada aina yadaba Winbox nifuga manga ga konana Babu Bazar da leiba ATM booth amagi manaktagi miyoi amaga konana phagatle heiri makha tawa pauda phagalaba miyoi adugi maming MD Hasim sahi nifuga taret apopa laikhidraba MD Fazuma kawi moijing mina bazar ATM booth manaktagi ne heiri faraba miyoi adu churup sing aduga konana makha taba wahang pohongi damak Thawal PS ta sinakhre heiri mayam BDF sing na sigumba yadaba aina yadaba posing phagalakpa asisu mayamna thengnare sagumba singisi pawse taraga mayamgi motta kari leibagi haibadu comment box ta biro si haraga mayam video sai lusinjrage. Thank you.